अहानबदा मरुइबा पाउ ऑयल टैंकर सिंह अपनबा लैतना चथोक चसिन तौनबा मरी लैनबा सिंगी मिफम पांगथोक्रे MLA Sagol Sem KB High Court October Kunda Masalaktuna Warol P Radarbadi Warrant of Issue Tarokpa Yai Haina just now open court High Cray Amadi LMS Law College Yangshin Biba Warpadagi Award Panapik Thale Haina Student Union Gi Secretary Longjam Samson Napami Singh the Phongtokre Krumjari Mami TV na sandok saba Manipuri pau miyang tabiri besingbo JOYSHREE na taram na oksari pau sandok na pijari Haukiba October Mapanda National Highway 37 Impal Jiribam Lambida Chetpa Sakhang Daba Singna Nomai Kapsin Duna Akai Atoi Toan Kiba Adubo Kanna Yaning Daba Pongdoktuna Oil Tanker Driver Sing Amadi Transporter Association na Sangsilakpa Oil Pump Sing Tonglonba Amadi Oil Tanker Driver Sing na Steering Pai Dabagi Kongjang Adugamari Lenana Ngarang Manipur Police ki DIG Ahongge Thauporiba Angam Romanus IPS Amadi None District ke SP and Module Nimai Singh MPS Amadi Nungba Pai Customary Court Nungba da Mafam Adugi Tongan ba Bilas Authority Singi Luchingba Kaya Yauna Mifam Ama Pangtoktuna National Highway 37 Impanjuribam Lambida Oil Tanker Gari Singh Mau Sagum Satok Sasin Taubada Apanba Amata Laitanaba Punna Thaudang Lominaba Haina Yanaki Hairi Thaudok Aduga Mari Lainana Police Station Investigation Sataduna Thaudok Aduda Chenaba Mara Labor Sing Matakta Aingi Oiba Thabak Lokatpa Loinana National Highway 37 da Oil Tanker Amadi Atai Gari Sing Satok Sasin Taubada Apanba Laitana Nungba area da Lairiba Miamna Saruk Yaminaba Haibana Chingba Kaya Amata Oina Yanaki Hairi MLA Sagon Sem KB High Court October Kunda Masalaktuna Warol Pira Dabadi Warrant of Issue Tarokpa Yai Haina just now open court High Cray Nauria Pakang Lakwa Assembly Constituency MLA Sagol Sem KB Gi Mathakta Constituency Asigi Hanage MLA Soibam Subhasandrina High Court of Manipur da Thagalakpa election petition Amaga Mari Lainana High Court na Haukiba Commissioner Gi Mamang da witness Singa Warol Pinaba Kawada Karigumba October Kunda Laktrabadi Fanaba warrant piba yai haina ngarang High Court ke Justice Ahanthem Bimolna open court High Cray India Government ki Ministry of Law and Justice na thokpa notification amana Constitution ge Article 217 Clause 1 na India ge President da piriba power gi matung inna Delhi High Court ke Judge Siddhartha Mirdulbo Manipur High Court ke Chief Justice oina hakre hairi Mahaki fam asi mahangna charge loban numit adudagi khudakta chenagani hairi Laikhidraba Pradhamashri Awardee Oza Warepa Nabana Iramba Tombagi Yum Haiba Lila Ama Laikhidraba Oza Asigi Mafamda Ikai Kumnaba Utpa Oina Konung Mamangda Laiba Iboyaima Sumang Lila Sanglenda Utkre Lamdam Asigi Masak Naiba artist Kayana Saruk Yakiba Lila Utpa Thoram Aduga Mari Lainana Film Director Prakash Laishram Nahai Laikhidraba Warepa Nabana Lila Asi Sananaba Matam Oire Haina Haibi Rambagi Matung Inna Sanabani Lila Asi Haujik Manipurda Sangsil Lakriba Mito Miansa Singda Yumpam Oiraga Iba Lilani Laiwai Kraba Oza Asi Matam Sangna Manipur Theater Ge Amadi Tongan Balamda Sintaba Yaba Tabak Taram Kaya Taram Lava Masak Naiba Mioi Amani Mahakna Lamdam Sigi Amadi Theater Ge Lamda Taramba Tabak Singthabagi Loiba Nairoi Mahakumba Mioi Ama Laikidaba Haibasi Manipur Theater Ge Lamda Achoba Mangjaba Amani Mahako Lairam Lenda Ing Nasik na Laiba Oirashanu Hainasu Film Director Prakash Laishram na Phongdokhe Laikhidraba Oza Warepanaba Srina Lila Si Hongri Sanabada Matam Oire Matam Yansa Drama Oina Puthukna Nabana Honaraga Apung Phaba Ngamdana Ozaji Ishori Hiya Tatre Aduda Mana Sibiramba Masamana Apun Kala Yahubasina Nasi Magi Akogi Bardi Laposida Mana Pungbo Daba Akogi Lilasi Akomiam Tanazaraga
अमुक सुमांग लीलागी फॉर्मेट सिदा ओरथोक्चरगा लीला ओइबे याननबा होनरगा ngasi mai mapuk numisida श्रद्धांजलि होइना कुमैसिना ओजादा खुदोल होइना तमसी याइना थिम सिजु इनर लाइन पार्टी नि थोइबे सुसिनि हौखिबा अक्टोबर 13 गी नुमिदांगदा कैसांपात कोंजेंग हजारी लेकाइदा नोमै कापसिल लंबदगी नुपी अमा यावना मियोय मंगा असोक अपन नंखिबा थौदोक अदुदा चेनाबनी हाइबा मियोय अनि पुलिस ना ngarang mayum fagale hairi fagalaba miyoy ani adudi guru mayum raven chahi kun taret amadi alex ningombam chahi kun marini makhoi animak brahmapur lalji lakpa lekai digini makhoi animak police na magistrate mama amagi mamangda puthok laba matungda numit 10 ge police remand lokhatkre hairi police tagi fangbar source amagi matung ina thodok thokpham dagi fagat khiba scooter adugi mapugi khongol libadagi hairiba misak ani asi mayum dagi ngarang fabani hairi Lifesaver Manipur and RUC Anina Kutsam Naduna Volunteer Blood Donation Campaign Ama Ngasi Department of Transfusion Medicine Rims Impal da Pangthokre. Thauram asi National Film Award Tontoingan Bill Laisang Temgi Mapok Numit ka Mari Lainana Sinkibane Hairi. Ngasi gi EP bagi thauram asi tharaga tontoi nganbina EP ba Nipalak subani haina hairi loinana blood donation kontra manga romna EP ki Thauram adugi matangda tontoi ngambi laisang themna haikibada birthday celebration tawada harau nungai thokpagi mahutta miyamgi I dan tawduna social service tawani hojik lairiba laibaki irang amadi dengue laina asina chingbagi yengbiduna lamdam asigi miyamna chingnaba laitana I pimin nasi haina phongdorakli Lamdam sida thokliba irang asina maram oiraga mayum makai thadoktuna hojik kaksing indoor stadium dan leiriba relief camp ge nupa amadi nupi singe masam lem na kakpagi thauram pangthokre asem amarjit na luchingduna lem na sam kakpagi thauram makhata na so sanatombi high school kairakta leiba relief camp ta so mioi ke age sam lem na kakpagi thabak sathakhe Ngasi District Health Society IDSP Integrated Disease Surveillance Program Unit State amasung Imphal East District kapuna kusam naduna FUC Club Uyumpok Mamang Laikai ge Uyumpok Community Hall da scrub types ki maramda nomagi oiba awareness program ama pangthokre thauram aduda masak naiba resource person kayana saruk yakhe State Epidemiologist Dr. Bhartina haikibada Narakpa natraga nare haiduna chingnaba leiragadi sarkar ge hospital singda lemna test tawa layeng ba yagani haina so haiki kaidongnungda thoksadaba natragana akiba leibadagi anaba namsinduna thamloidabani haina so haiki mahangna hojik fawada Manipur ge scrub typhus ke positive oiba masing ase chamaga humpudra humdoini hairakli SP Imphal is na luchingba combined team amana ngasi ayok anganba pung anigamini kuntra dagi mangagamini kuntra fawda yangang pokpi amadi thangnaba chingi jaga singda thiba humbagi thabak sathabada yamlaba nongmai bom amadi atai khulai kaya fagale hairi combined team aduna Sagolmang police station gi manung chanba nungsam bilas amadi ais khopibung bilas da leiba yum marfu romda thiba humbagi thabak sathabada magazine yawba 303 rifles ama magazine yawdaba assault rifle ama Magazine yawa SMG carbine ani magazine yawdaba SMG carbine ama magazine yawa stand gun ama magazine yawa 9mm pistol ani Ken hood ki wireless set ani tube launching ani hand grenade taramathoi smoke grenade ama mortar cell turret magazine yawdaba insas rifle ahum magazine yawdaba insas LMG ama jungle boot turret assorted ammunition humpuni thoi blank cartridge Nipunitoy bomb launcher ama fighting dress ahum furit ani t-shirt ani jacket ama BP jacket mangaga fagat ki hairi pagalaba polam sing adu Sagomang police ta sinakre hairi Khangabo Kendra gi manung chanba wangbal dagi National Highway 102 tamna chaliba Canal Lambi Kendra asigi MLA Okam Surja Kumar gi matenga loinana Social Development Club wangbal na samjin kre Lambi sembagi thabak adu haukiban numit humni gi mamang dagi haukibani hairi
lambi asigi nak yet ki fibam yamna sokpadagi local MLA Surya Kumar na angamba sel amadi JCB na chingba khulai piraktuna lambi asi miyamna semjin kibani masigi damak MLA bo khunja singh na thagatpa phongdoke Kasar amadi Manipur ge maite sa singa pullaga awaba taraba frontline warrior mangagi imung singda tengbangkhre haukiba me ahum dagi ngasi fawa chathaduna lakwa lan asina maram oiraga khun ngagliba frontline singi damakta haukiba October ge tang 13 da Kasar amadi Manipur ge maite sa kharana semjaba social media group Yelhomi tengbang lopna frontline warrior manga khaki family da mateng pangkhre mateng pangbirakpa ichil inauk singi marakta international amadi national sanaroi kaya central forces kaya amadi government service tawba ichil inau kaya yauna mateng pangbirakhi hojik lan maram oiraga khun ngagliba frontline singi manungda sotharaba leiba senthok thoktraba imung singi awaba khara makhai koknanaba haiduna Yelhomi tengbang lopna frontline warrior manga khaki family da hairiba lupa loop asina lising manga gi senfam ase family khudingi mateng pangkibani atai su makha tana awaba frontline warrior gi imung manung singda leptana mateng pangba ngamna ba honagani haina loop asina phongdorakle paugi marakhan aten ba break amatang lujari Pamdaba thodok wathok kayadagi charangnaba poglagtuna pukning wakhagi anaba ohelai nisagi ipakta tawduna manghaluraba hakjang amadi punsibu mahausagi nungairaba punsiduda amuk hanjilaknaba hotnarasi tinjang kaijangdaba khunai ama sembada nahaki thodang atuki matik chawi ahing nungthil naidana adongi maman yamlaba punsibu senajariba yaipokpa the rehabilitation and child care center kwagaithen akham leikai hena nungai jaribadi 24 hours CCTV da monitor tawduna doctor amadi clinical psychologist singna kupna senajari adongi icha inau sin laing mathau tarabadi ngasi mak ningsinbirau natraga makhada pijariba contact number asida tanabi break ki matung da mayam butaram noksari makhata ba pau pijari Dhanamanjuri University ki Constituent College ama oiriba LMS Law College ase yangsinba ward pamaram na award pana pik thale haina LMS Law College Student Union ki Secretary Longjam Samson na paumi singda phongdokre Imphal ge kabo lekai da leiba college asida pangthokheba paugi mifamda Longjam Samson na hai college asi niyam chumna yangsinda ba maram na professional law college ama oibage magun hantharakna ba maram oiri college asida principal yauna regular oja taruk amadi guest lecture ahum khakta lei college ama oibagi leifam thokpa regular oja taramanga leibagi mahuta leiriba oja sing asibo amuksu DMU campus ta leiba law department da LLM taknaba khalakpa asi yamna laibak thibani masina LLB tamliba mahiroi singe nongmada lofam thokpa class loba ngamloidabagi fibam da lakli guest lecture singe phangpham thokpa tolop chahi kaya namsinduna thambibana shu oja singbu demotivate tawba oina thokle masina mahiroi singda akaiba laknaba machak ohele hana mamangda lowkhiba teaching amadi non teaching staff haidoktana thamjillibagi maramna karigino hainasu LMS Law College Student Union gi Secretary Longjam Samson na phongdoke college asida madi tonga ba college da DMU gi gai ba college sigi teaching amani non teaching staff sing award ba ngkhatna bi damang tamang matam logi ba jasing ado non teaching staff sing ado masi phau haidok to maram karigino haiba posting asin haidok bi bata badi college da madi ato college sing da wa ba teaching amani non teaching staff sing ase kar makhai ni meka kadra haiba thajab lai maram asina haidok to lai ba posting ase atu modam da haidok bina ba student ni maikai de gi apen tawjari college asida laibam thoko oja masin suna leitaba mamdi college asida laigada oja masin section teachers magi capacity se 15 level do ngasi college laiba sidi regular oja se principal yauna sungai oja tar kutu laiba do guest lecture kutu laiba maram ora kanda LMB course ase tambada satra singda tonga ba pagi semester sing tonga makhan laibana maram ora kanda satra singda oja sing wat pagi pen da ba do mayok nare Laisang them mangisana na iba war on drugs hai na mingthon ba maitelon lyric ama ngase Manipur Press Club ta phongkre
Masak naiba miyoi kayana saruk yakiba thorum aduda lairik asigi aiba mangisna na hai lairik asi matam kaya changna thijin humjin duna fanglak labat data amadi gyan mayam aduna lairik oina handakta puthok tuna miyam da khudol tambani Aikoina China da thokiba opium war adu ningsingba chungani matam amada China gi naharol kaya drug amadi opium Chabadagi yamna khudong thiba takhi adubu ngasidi makoi drug ki amangba kaya khanglak padagi nisadagi lapthokre thabak subagi hainabi leiraktuna ngasidi malemda ina khunba sakti leiba leibak ama oire aikhoisu drug amadi atai nisadagi lapthokadabani Lengakna war on drugs lauthoktuna popi thaba thingba drug thingbagi akanba khongjang sangsiliba asi afaba khongthangni masida prajana support tawgadabani Malemda khwaidagi faba heroin number 4 puthok leba lebak si Myanmar Thailand amadi Laos ni mafam asibu Golden Triangle haina khangnai masidagi yam section ba mathau tai haina su laisang them mangishana na phongtokhe Haukiba October ge tang nipan numidang pung mapanlom tabada Imphal West ke pasoi PS na konba moidang po khunau da leiba ningthau khongjam IBI ma debi chahi nipu nipan mapuroiba en manglembo laikai aduda leiba oinam brojen amadi oinam ibom sa kowa mioi anina khongpak na kauduna purambadagi sokle haina soklabai IBI ma na pawmi singda phongdokre Manipur Press Club ta pangthokeba pauk singi miphamda mahakna hai numit aduda mahakna nga phanaba in chinglingaida oinam brojena tos light kapsilaki maduda mahakna kapsilaktanaba haibada marai tongnarak padagi brojena khut thaba horake matam aduda makoi animak yu ngawbagi khudam phangke nongalaga mahakna lekai gi club amadi maira paibida take adubo club amadi maira paibina wayen bangamdre hairake maram aduna mara leiba brojen amadi ibom sabo mari leinaba singna matik saba dandi pibiyo haina so phongdoke Nimitigi nongalbagi adugi khanabagi nongalbagi numidang sidaina kalapta amadi adugi committee da amadi maira pai sidaina se thajai thajabadagi maira pai bi ima ibin mayam na numidang sida laga makoi sangi sangba matamdira makoi na angang ani se laite hai laitrati krai da sakhi hangba matamda moina angang ani je koi haji khangde thi khangde yumda laite hai hai matamda moina maira pai bi ima ibin na adugi phare ngasi noi angang ji thiro Hayang ipungan taba matamda hariba angang si kutoro songi hariba Lion Clubs of Imphal na Chanura Laikol Children Home Khuraida World Side Day 2023 Thoranga Mari Leinana Home Asida Leiriba Inmate Singda Lemna Anok Yenthokre Hairi Lion Clubs of Imphal gi Secretary na Thadorokpa Cherolamana Hai Haukiba October tang tarukta Lion Clubs of Imphal na World Side Day Palangal Mari Leinana Pangthokiba Eye Screening Camp da Anok Mathok Tare Khangdoklaba Inmate Singda Anok Sing Adu Yenthokibani Hairi Israel amadi Palestine ge marakta thokleba lan asida sekiba megi masing lesing mari yogadore haina official oiba pau aman hairi ningsing bayai tha asige haukiba tang tareta mas na rally da chauna attack Israel da chauna attack tawduna Israel ge mioi lesing amaga chahum hena sekibada natana lesing ahunga chatruka konma thoina asok apan nangan kiba laikhrabani Gaza ge Health Minister ge report amagi matung ina Israel ge counter action da amuk Palestine da sekiba mioi lesing aniga chatruka humpudra yokibata natana lesing mapanga chatruk hena asong apan nangkhre hairi leptana chatharakpa Israel ge air strike na maram oiraga building kaya pak sanna ningkhaiba amadi lambi chathok chasin nungaitaba maram na rescue operation chathabada khudong sadaba kaya mayoknari yamna hena nungaitaba pau amana public singi akai Building singe akai atoi marakta mioi lesing ama henna nansilamba yai haina ministry ge spokesman Ashraf Al Qudrana media da phongloki hairi Sudan da army amadi sakti yamna laiba paramilitary rapid support force ke marakta tha taruk lom lan soknaduna lakhiba asida mioi lesing mapan hena sikre haina United Nations humanitarian ship na phongdokre Army Chief General Abdul Fateh Burhan Amadi RSF ke Commander General Mohammad Hamdan Dagolo ge marakta sakti munarakpagi chahi asigi haukiba April tha mayai salakpadagi lan asi chathaba horakhibani lan asina maram oiraga leibak asida leiriba micham praja sing tongan tongan ba hiram singda awaba kaya mayok naduna leiribani
cultural program ama Thawal district ki manung channa laiba Lamding Highest Secondary School da hangba relief camp ta pangthokre school adugi auditorium da pangthokpa program singda angang singi jagoi isai na chingba kaya utki thoram adubu sponsor tawribi athopam inaw debina haikibada pigliba angang singna masagi yum mai thakibagi awaba wakhal kaya adubu mikup amata oirabasu kauthok handuna apaba wakhal khalanbada mateng oigadra haibagi wakhalda thoram asi sinjabani mamangdasu tongan ba relief camp kharada ahal singi oiba wakhal laitana laiba ngamnaba amadi haksang phana lainaba haibagi wakhalda health camp kayasu sinjakre makha tarakpa oina ngasigi thoram ase aigumba icha leirabi mama kayasu machagi haraujaba uraga ngahaktang oirabasu wakhal nungai jagani haina khalakpadagi pangthok sabani haiki cultural program adugi makok matang takraba angang singda mana matung kayasu piduna pungning thawatki aina angang myam jigi damakta ning wakhan haidi mai gi wakhan jingje man ngahangak tang kaino tongnabagi damakta ai sinjaba program amani sinatana ai mamangda ju pre medical camp anirak pangthok sagre ado ahan khaidi mai gi ana ayeki maramda myama layengdana adai kaino tawdana ahan khaigidi mating pangba ngamjagre aduna angang khaigidi aina ai ngamjabi kainoda angang khaise kamai tawraga magi wakhan jingje mai ohengadage adagi mai wakhan je kamaina kaino tawhangadage habigi wakhanda aina khanjadana ai pangthokjabani aigi ju moigumna aigi ju ai isa leijari kaida islinaw adagi aigi na mayama leijari ado moigi haidi moigi wakhanda moigi asada aigi ju smain tawraga angang khaise amutangdi kaino tawhanjage ko haina ai wakhandagi tawraga ismain sinjara aroibada maroiba pau amohna oil tanker sing apan ba laitana chathok sasin taunaba mari leinaba singi mifam pangthokre MLA Sagol Sem KB High Court October Kunda Masa Laktuna Warol Peter Darbadi Warrant of Issue Torokpa Yai Haina Just na Open Court High Cray Amadi LMS Law College Yangchin Biba Ward Padage Award Pana Pik Thale Haina Student Union Gi Secretary Longjam Samson na Pangmi Sing da Phongdokre Ngasigi oina Mami TV na Sandok Sabah Manipuri Paulo Sinjare miyang tabiri basingbo amukan na rumjare Masing asing yung une. Nonga ba day numitabu phone se adom namdana layeba. Ibiyama nang sidi phone ga do loin kai batare. As akhoi masima khangdi khangdana pangang Is kai khangoi doi ba. Angang noina taw thabu bu kai thau khangoi doi no ba. Ho ima nangna ne ya wana koi chen dana ne samnaba honari do chen da su yare. Tu aina ne post ama parambane ba. Tu yengo tu. Hera sinate da. Adudi aishu khangi kaino YouTube da Facebook da ngahak laitana matik maya yengbo iduba. Wathi warem tong no angang na like tumpa. As akhoi masima YouTube Facebook ki natte haiba. Haujikti ne net bu phanglabadi haibadi broadband fiber bu orasu wifi bu orasu channel da leptuna sandok liba singse loini yengba yare haiba. Tu masigi link sida ne namlaga yengba yare uraba ima Kuda ki ipao ano film kana raba kana nei nabasing loini yaurabani. Haima masidi yam phaine ko yam laye ba. Email adu da kemta jangdre. Masida namlabadi 24 hour moyi makhan tharak libasing se lo yengba yadoira. As ja ni he aina di yam luna khaluine ba aduga yam lai lerame. Ado moyi do sel bu gam jangni hage
ꯃꯈꯣꯏꯁꯦ ꯄꯤꯛꯅ ꯊꯥꯒꯤ ꯈꯔꯗꯤ ꯄꯤꯗꯧ ꯃꯥꯜꯂꯦ ꯏꯃꯥ ꯑꯗꯣ ꯃꯈꯣꯏꯅ ꯁꯤꯗ ꯄꯤꯔꯤꯕ ꯅꯝꯕꯔꯁꯤꯗ ꯀꯣꯜ ꯇꯧꯔꯒ ꯈꯪꯕꯤꯌꯨ ꯍꯥꯏꯔꯤꯌꯦ ꯍꯩꯃ ꯀꯩꯗꯧꯔꯤꯒꯦ ꯅꯪ ꯑꯗꯨꯕꯨ ꯍꯧꯖꯤꯛꯄꯣ ꯀꯣꯜꯗꯣ ꯀꯣꯛ ꯇꯧ ꯍꯥꯏꯕ ꯍꯜꯂꯣ